Rita imong don sinduna machanupa bu kori. Ibungo, nangbu tabro, nangbu kaida lege. Lanthoina. Asina mu kaidorajana, koraisina. Magi nabi nupi thiro haidoiramni. Asumna manglingaida amukasum mamana kori. Ibungo, ibungo. Tarima lage. Aduga magi kanasu kanganda lona thamjariba magi tonganba ka aduda amuktang nungsina yenglamlaga masu makhada kumthakri. Karigino mana ka aduda yengliba ka aduna magi pothafam oiriba karibu leibanano ka aduda aduk cheksinna thamliba mina pukidoisi mangaire kanamatada uhaningdriba. Ritana nangbu imana haiba nupi machado amuktangdi unarucho kaidauge imagi bungo. Hauraba akhoi magi yaunabi ama. Hai, imana silibase nangi phanabanine. Hanchwa laglaridaba magi damakta nangna dugyam sangwa punsi lambise adumna karamna chatkadoribano. Ima, mano madi soidana aigi nakta lakhini. Ai mabu kaubangamdi ima. Asi airamnaga matakta kakakre. Rita ningam da sonduna lehawi. Kari matawno. Handak aigi chana honglakliba mataw asibo. Imagidi ichana tomtane. Ichana nungsung jana na leibado. Ima yengba ngamdiye. Aisu khangi. Ichagi thamoida kanagi saktam latli haba. Adubu mada oithoklaroi. Aikoi miyamgi famdagi setuna pubigraba mahakta. Amuk hanasu halaklaroi. Mahak sukhangi, mahak halaklaroi haiba, adubu karamnadi kaugani, thamoida takraba mahak kisaktamni, karamna mutatkani, nungsiyaroi khalli, hena nungsiyalli, kauktofatam lage khalli, hena wahalli, malaitraba male masida, aisu leningdi, pubiyo aisu mana leiba mafam, lamlanbi kanagi manaktasu leningde, somdana kamdauri, Thamoina khoidajabi thawai makni khanjariba mahaki manakta magi loinabi oina leiba fangani khanbada haraubagi ngamkhai leitre kanana bo harauroi nungsiba magi manakta lengdana leijarabada peli haibai malloi handak marakti panghada haraukre. Mirana punsise nungsidra nongmata mangna fauba oiroidra haina khanjaruba aina wajakiba aina mabu matam pumbada question senajaba adugi mai fange ko isa ai ngasidi yamna rawe. Priyana adune haina balai bane takpo bukaladi tumbane ada nangina famda thogle nangna matam amada wajakiba mayamda ngasidi kaukthoo ngasidagi nungai ba mangmang boy zero nangi anoba punsi khongchat ama haugadarabane ada Madi ngasi fauba aingonda kari matairekti aibu nusirangadrane ngan wai nangonda ngkpiyu mayamda aduda ikairirangani adugi demande magise tasengna aiga maga lohongdore habase khangdribra natraga magi hanagida kaubangamdabra amade rangani ai sum chingnare yare ko pakhachaubi pakhakanuba kaisu tawre mi thabangna yadaba soiramba yaye masuba aina sugyamna nungsizaragane kemtaga khangbide khangsanadrira natragana tasengna khangdrira haisu khangdre yamenjina khalunada magi number da launaba tawse aduga magi kari pampamda da adusu akoini na hangase hai adana fadang male adu mu longbasa ai sa khangde lohongba yabirakanu kaina tawradi kaisu tawra habane nangba pakhat kanu haba hai samdana lanthoi mathasana mangdona leiri urina khoidori nupa kaisu tawde da bai nang lohongdore hai chumbra kona hairei nongonda noi mana adubu chumababa chummi nipa adudi yamna nungaiba pauni kaino congratulations nipa ai sikrabra asuk waba mapokse ai khangduna leiba ngamdi ai mana taba atopalon mabi kanagasu lohongba ngamloye
uri yamna nungaitana. Nipa, nangi wabada, aisu kange. Adugumada, manglani haina khandao. Madi chatkrabane. Leoriba khoigisu khallu kaidoge. Nang imabu nungsidraba. Imagidamakta hanningbada nangna thadane. Kana lerigene. Nangisu imanatana kana lege. Punsi khongjakse yam sangbane. Asuk sangraba khongchat asida natomda chatpoi thokloi. Karamna mapung phaba khongchat oigani. Lanthoi kanna nokthorei. Amuk siningamda makhon thokta kapchei. Magi matau adu yengba ngamdraduna urina themjinbirei. Yarase nupa, nangi apambada adum taro. Ai karisu harare. Nang adumai tawnuba minuraga phajade. Ai khoibu karini hainakine. Se, nang gyan tarabo. Laoba yumda chache. Asumna themduna Linthoibu mayumda thimbirami. Rita oirakliba machagi matau adu bada kapladuna yamna pakhatna chensilei. Imagi bungo, imadi mangjaredana. Karino ngasi ichana toriba matau asiba. Imabu kari oyu habano. Nangbo muktangdi wakhal taro kaidauge. Ima warene. Ichagi matause yengba ngamdre. Ima marupse magi kada gyantana mukta phajana hana pothan khise. Hoi hoi. Makhoi ani changduna Lanthoibu magi kada pusinduna pothali. Ritana uriye. Kayage ma. Kamai tarino sibo. Ma magi wakhalse kaukthokpa ngamdre ngasi fawbada. Asi airaga ngasai thokiba pumba mamada tamlami. Khangdrede imasu kayaigadabana. Phanakanadi honabane. Imasu upai leitre. Kaisu toina nungsa thiruno ima. Nacha khoi myam leirisidi. Aikoi da fanaba sinjage. Adune bungo imadi tawfam khangdre. Nangi marupse ichana khara phanaba themjinbiyo. Adugane mabuning onaba tawsine. Asumna dum leibanadi yararoi. Hoi ma, nachana angama mating pangjage. Aigi ngamjabida honadunane. Aigi marupse magi hanagi punsida laknaba yonage. Adudi ma ayamuk hanaba tarage. Marup chungaya pothajarsano. Yam nungare. Ichana imagi mating pangbibase. Nangsu ningthijana chaloko. Matam phate. Phajana yengaga chaluko. Imasu leorage. Hoi ma. Asumna urisu mayumda chatkre. Somdana Rita machabu nungsine yengduna machagi phamung machida famduna lei. Lanthoisu tamna gyan lakladuna hagolai. Rita adu bada. Ibunga kaidarage imasida leye. Ichabu kaida chatke habano. Lanthoi ngasai makhaidi mamana magi phamung machida famduna leiba adu urudabani. Adu bada kabladuna mamagi makut lamlaga kanna paisilai. Ima, nachana imabu yamna walabra. Imagi bunga ichabu kaidarage. Ima, nachase yamna phataba macha haibada oirabra. Ichabu kanana phate hairage. Ima, nacha yamna ware. Asuk wana hindu charuk ai sikrage ima. Handaki waya dumadi Rita sauna machagi mamaida kupangna thakiba khangaude. Lanthoisu kari mataide aduma kapli. Rita sauningbagi mayaina machabu kupangna thakiba adu thangnaba mikupta gyalakladuna asauba adu fatajai. Ngasi faubada asukuiba matamsi machabu kupangna amukta thakidri. Kupangna thabadi lairadana Mina fauba hangatna yengdri. Adubu ngasidi khangaudana tharure. Fuke fudoraga Rita makhon thokna kapchei. Machagi mamaida thakiba adu nungsina nanbiduna hairei. Imana hinglibase ichagi damaktane. Imagi asase nangondane. Karigino nangna aina haiba sugyamda indribase. Nangna hariba bayamda ima
ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ. ꯑꯩ ꯑꯋꯥꯕꯁꯦ ꯈꯪꯕ ꯌꯥꯝꯅ ꯋꯥꯏ. ꯑꯁꯨꯛ ꯋꯥꯕ ꯄꯣꯛꯂꯨꯝꯁꯦ ꯄꯨꯕ ꯉꯝꯗꯤꯌꯦ. ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯑꯦ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯋꯥ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯔꯤꯇꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯆꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯣꯡꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯁꯤ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯐꯔꯦ, ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯥꯛ ꯈꯤꯇꯪ ꯆꯥꯎꯔꯁꯦ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯁꯦ, ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦ ꯀꯩꯗꯧꯕꯒꯦ? ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯈꯔ ꯄꯤꯖꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯃꯆꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯃꯥ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯅꯝꯃ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ 5 ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯕꯦꯜꯂꯩꯅ, ꯍꯥꯏ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ. ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥꯒꯅꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯗꯣ ꯇꯧꯔꯨꯅꯨꯀꯣ, ꯃꯤꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯟꯈꯤꯅꯤ꯫ ꯃꯤꯔꯥꯅ, ꯍꯣꯏ ꯕꯩꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯈꯪꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯟꯊꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯖꯔꯤꯕ, ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯥꯎꯗꯝ ꯀꯅꯥꯗꯅ ꯋꯥꯀꯠꯂꯤꯕ, ꯅꯤꯡꯉꯝꯗꯅ ꯋꯥꯀꯠꯂꯤꯕ? ꯂꯟꯊꯣꯏ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯊꯣꯏꯌꯦꯟ ꯀꯧꯁꯤꯀꯣ? ꯀꯧꯁꯦꯕ꯫ ꯑꯗꯣ ꯆꯠꯂꯣꯕ, ꯏꯃꯥꯅ ꯎꯔꯒ ꯐꯖꯗꯦꯕ꯫ ꯎꯒꯦ ꯎꯖꯁꯅꯨ ꯀꯩꯅꯣ, ꯃꯣꯏꯁꯨ ꯀꯥꯜꯂꯛꯄꯣꯠꯇꯦ꯫ ꯑꯩꯅꯦ ꯆꯥꯛꯁꯦ ꯑꯃꯇ ꯐꯖꯅ ꯊꯣꯡꯈꯤꯒꯦ, ꯅꯪ ꯆꯠꯂꯣ ꯍꯥꯏꯕ, ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦꯕ꯫ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯔꯕ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯕꯛ ꯁꯨ ꯍꯥꯏꯒꯦ? ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯅꯤꯕ꯫ ꯑꯩ ꯊꯣꯡꯕꯤꯒꯦ ꯆꯥꯛꯇꯣ, ꯅꯪ ꯄꯣꯊꯥꯔꯣ꯫ ꯋꯥꯔꯣꯏꯌꯦ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯁꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯊꯣꯡꯕꯤꯒꯦꯕ, ꯅꯪꯅ ꯋꯥꯗ꯭ꯔꯁꯨꯅꯦ ꯏꯆꯥꯗꯤ ꯋꯥꯅꯤꯕ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯇꯜꯂꯦ, ꯆꯠꯂꯣꯏ꯫ ꯅꯪ ꯊꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯁꯨꯝ ꯂꯩꯖꯒꯦꯕ꯫ ꯗꯥ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯦ? ꯅꯨꯡꯁꯤꯗꯦ ꯆꯣ, ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏ, ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯇꯥꯔꯦ ꯃꯥ, ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯁꯠ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯌꯥꯔꯦꯁꯦ, ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯅꯝꯕꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯁꯨ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯖꯅ ꯎꯅꯔꯒ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯤꯔꯥ ꯀꯣꯜ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯁꯤ ꯃꯤꯔꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ, ꯀꯅꯥ? ꯑꯩ ꯁꯣꯝꯗ ꯋꯥ ꯑꯃꯇ ꯁꯦꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯦ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩ ꯂꯟꯊꯣꯏꯅꯦ꯫ ꯃꯤꯔꯥ ꯌꯥꯝꯅ ꯍꯔꯥꯎꯅ, ꯍꯥꯏꯌꯣ꯫ ꯐꯣꯟꯗ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ, ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯦ, ꯁꯪꯒꯗ꯭ꯔꯥ? ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯃꯐꯝꯗꯤ? ꯂꯥꯡꯒꯣꯜ ꯒꯥꯔꯗꯦꯟꯗ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ꯫
Miradi aduki mati haraubana loire. Matang kuinadagi ngajarapa nungsiba mabu uba fanglani khanbada numittu ngangamdaba haiba ma oire. Matam asi sacharaujaningi. Nungaiba paw asi magi mataroi Priyada tamge haina Priyada call tausili. Priyana, hello, kedarage? Call tarakpase yam kairaba. Adoi nati bema. Isaudiba. Sum hangbane yadraba. Yarse, nangi watida, taning deba. Ay paw nungaiba ma tambiyura. Tamo. Adubra, dalan thoida, ay ngolda call tarame. Aduga ayeng una sari. Aya, aseng bra ise. Mane, ayna mung nangwanda phagi tawkhidra. Adudi ayeng na nangi last chance ne. Masi khangna chaluko. Nangi hainingba wahi pumbane. Loina hairo. Nangi pendri fauba. Kamaina haidono, ikai. Taning de ko yamna. Tangna fangba tanjane. Mangan gano ko. Namit na naga chiche usilo. Aduga fangdooro. Aidi magi mong dudaga sumay nagaharakan habase. Sungtaay tazarudre. Taibang didi laire darane. Mangda fauba nongmuta kalude. Aidi yamna harawe. Kamay tawne. Adune, taina ahalaman haina bado. Thazadaba komda ngalay haina. Chume. Parise, nangsu pathazara ko. Aisu tamage. Hoy, bye. Asi haiduna anida phone thamnakre. Miradi haraubana loire. Tumni haiba kaukre. Mamitu amuk isilli amuk pangi. Phone gi screen aduda amuk yengi. Yamna harauna wana nongalba ngairi. Asi oiba tare nungsiba aibado. Nungsiba se ngauba jatni. Nongbata khaludaba wakalni. Ngasidi ifamna thoklare. Isada thoklaba tungsidadi. Thamoisina langtangnariba. Asuk ngamdriba wakal. Masu leitadriba. Masira aseng manungsiba aibado. Asumna wakal kanna nungsunga lae. Mira nganta gotuna imungi thaba ingkam pumba ngasidi mana loina tawre. Thabak loireduna masa sengdolaga chalon baloireduna famagale. Ibelena ngasisibu aibu manglo taibanglo tawrisibo. Khaidorage ma? Nate nang bulai go ongnar braiba. Ima ai kem tawde ko. Noinaga yaw thengna golaga. Se chalo malorabane. Noi hairagana thakjaro. Ikai khangdagi mira mamada saksinaraga magi kada changki. Ibelesu machana changkiba adu nungsining jawi. Mama oibisingna khwaidige raujaba nungaijaba hairagadi macha oibisingna wakal tana afaba oirakpa haiba sini. Sidabu karama mama mapana nungairoidage harauroidabage. Asumna ngihak leiraba matungda hainakibagi matungina mira luisilba loireduna langgoramda lai. Mafam adu yaureduna gari adu mafam chana pak tawramlaga asomda gardelomda nupa mafamduna leiriba domda lai. Lanthoina somda pambiyo. Hoy. Mira ikaina famduna lonthok tabi amagumna tumina lay. Lanthoina somda pambiyo. Hoy. Mira yamna ikaina famduna lonthok tabi amagum tumina lay. Lanthoi mana hainingiba mayamdu jara jara itarai.